hingduna leiriba Meewoi ama kari karamba numita seegani takpa ngamba AI gari dead clock puthokkhre mahuksadagi hauna Meewoi khudimangna taibang panba asida kayam kuina hingani kari numita amadi pung kayada seegani haiba khangba adumak pamduna lakhi aningba apamba asigi matungina Meewoi ama karamba matamda seegani haiba takpa ngamba dead clock kauba AI gari ama puthokkhre hari Artificial Intelligent AI gari asi F amagi kuthangda sinagadabni F asigi developer brand Fenson kauba Meewoi asina fungdorpagi matungina that clock asina Meewoi amana sigadaba matam numit amadi pung yamna chumna haiba amadi takpa ngame app asina Meewoi adugi haksangi fivam saba thakpa tension amadi tumbagi sang yenglaga Meewoi adu karama matamda seegani haiba taknaba honabari hairi that clock app asi sahi asigi July thada launch tokhibani adubu tha khara asigi manungda Meewoi lakh amaga lising kun ga manga romna download tongkhre gari asi Meewoi crore manga rom saruk yahanduna amadi Meewoi lising amaga chani romgi punsida oirakpa yabagi matangda yamna kupna study toro matungda puthokpani f asina supnagi Meewoi ama karamba matamda seegani haiba takpa khakta natana haksang phana leiduna punsi sangna hingnabagi lambi takpi tamibasu ngammi hairi